do ngatang nathayra thambiraga political party to decision magi ideology mayam do side of the loi thamkhraga isa maitai gi leader amoina maitai gi voice amoina leibidi mayam su ruling oiro opposition oiro punjat minare harakanda maitai magi leader amoina thokpira pa mathau tai taseng na haragadi Manipur se akoi gi imane ai Manipur gi imam gi machani Manipur gi machani Manipur se ai gi imane aduga maitai Phurup ai gi irei cha ai gi jati ai community ai gi maitai ai gi jati sina ai gi Thawaini Thawai yaudragadi mioi ba hingba yaba nate aduna Manipur sina gi imani maitai jati sina ai gi Thawaini aduna asi ani sidang khallaga chapire taragadi leader khudima thauna phana songthorakani rasiti yauni ba yausanu adubu laibiri ba mayam punna magna aigi imale baki aigi ijati gi aigi Phurup ki khalaga mang chongthorakpa matamda kari gi political party kari gi adu moina hairapa oisanu afaba hairagadi akoi ingani Manipur kaina ba hairagadi akoi mawa lawdi haibiramgani haibase akoi na khangadaban tasena akoi yegnabase kanano haibase masa khangse pulap changsan minabasi adu kadada akoi imale bakse mina hagatabo yengbanga moi Hayeng coordination committee against the action of the Chin-Kuki narco-terrorists and the illegal immigrants na sinba singjamai hawgron ga sinba mifam asida ayah saruk yazagani tha manga henjalak labani Chin-Kuki narco-terrorists sing sina illegal immigrants sing sina makhoi ga samnaraga Kuki militants sing suda lariba militants sing siga pulak pulle harakanda tha manga henjana maitai bu mutna ba torakpa May 3 tagi maitai ne ST demand tawe haibagi against ne haijan laga rally du da AK47 gumba sathi ban nongmai kya pairaga maitai gi yung kya mai thabi gi ba maitai nupi kya rap to bi gi ba si gumba mayam se akoi gi yekna ba se kanano makhoi Chin-Kuki narco terrorist sing sina makhoi na popi gi business sida shen tanjali harakanda sathi ban nongmai leiraga Manipur thugaina ba maitai bu mutna ba tawrakpa plan amane base illegal immigrants sing sisu fake identity sajalaga laishallaga Manipur da laishallaga separate administration tala ibne aduga Kuki gi MLA tara Manipur assembly da phamaga chawkhat thaurangi lambi da yauminani na hariba moi Kuki gi MLA tara do mokhoi gi militants group tuga samnare harakanda makhoi ga pulle harakanda Manipur se kumain tokai handoino Manipur se separate administration kumain le handoino adugi matungda different country kumain le handoino haibase pre plan tawraga lakhra pot amaneba aduna makhoi gi business ori office muthattaba yade koina tasena yam kuire ima event kyana tumaktriba loizing loyada ichininau sing na ngasi ongak na laklibane nahansu kaithen manbida maitai gi mai thadok pire bhombau yaure valley da mayam ga koi protest agitation tawri ngai dana bare valley da khara charang nari ngai dana makhoi da moina nungai na bunker saraga site ta isai nongmai taraga nungai lai thokpa khara inge hairaga na makhoi na mukap tharakpa attack tawrakpa bomb siznarakpa maitai gi mai thabiba makhoi tawning ko si tawba adu takpati moi nungai na kusira si tawba ma yauri ba yengbiu tasena khoi yekna base kanano haibase masa khangse ai khoi gi ichanupi maga inau nupa maga kemda khangja banataba makuta nungmai pai banataba ani do makhoi na tamthi hato piba lore kan thigat narak bakanda hujiki ichanupi du na parimi ba mobile do makhoi na phang iba do adu Kuki Kuki militants amagi commander amagi nupi na parami haibagi report lai ribane aduna takpadi sure agreement do tawshallaga ground rule loi violate tawraga Chin-Kuki narco terrorist sing siga militant sing siga punjalle harakanda Manipur se thugaina ba imale ba ke thungaina ba maitai jati se muthatna ba tawrapa plan amane ba se akoi maitai ngasi ok tori ba se ngak lei bani lan hoba natte aduna maitai na su lan horopai timing yo oirakpa yai Kuki gi MLA tara ama akoi gi government da yohon ba se moi khi tara se thuna disqualify tawkhigadabani rajniti tawbiriba tasena aisu politician amani masa gi political party loi lainari adusu political party do ngatang nathayra thambiraga political party do gi decision magi ideology mayam do side of the loi thamkhraga isa maitai gi leader amoina maitai gi voice amoina leibidi mayam su ruling oiro opposition oiro punjat minare harakanda maitai magi leader amoina thokpira pa mathau tai thongna le thokpira pa mathau tai party amada political party amada akoi gi political party gi yaka yengaga leiba taraga di ruling oiro opposition oiro akoin hiding pot haibang moi break pharakpa yai aduna tasena ai sasu party ma yauri bani adu taraga su ai tasena ngasibo aina chathar jarakliba ai khongjang ai gi maitai landi haiduna ai changjaliba khongjang unariba mayam ai leaders mayam unariba se ai political party amaga samnaraga makoi gi through da unaba na chade
ai sai ngamjaba haibadi anyhow haibadi akoi maitai gi voice omo oina lakli banina haibadi kamaina unagani moi haibadi minister dugi wakadu da hainaraga unasira manipur se sumain tawre ko manipur se maitai se sumai opiri ko haibase akoi gi lariba sangha oigera moi gi mamanabu oigera khangna chanaba thi dana tawraga anyhow unaraga akoi manipur gi maramda haigata bane ba sengna harabada aduna koi rajniti tawbiri mayam su loin tawbiyu because politics haibasi su yaudaba yade haibadi manipur kannabagi damakta politics haibasi su political ground khanadaba yade adubo huzik ki oinadi political party gi ideology me amduna saram thamgraga yauzaraga su isa maitai leader moin thokpiraga akoi maitai kandaba yade akoi gi isa gi phurup kandaba yade haiduna thokpira o maitai gi leader sing su tasengna haragadi manipur se akoi gi imane ai manipur gi imam gi machani manipur gi machani manipur se ai gi imane aduga maitai phurup ai gi ireicha ai gi jati ai community ai gi maitai ai gi jati sina ai gi thawaini thawai yaudragadi mioi ba hingba yaba nate aduna manipur sina gi imani maitai jati sina ai thawaini aduna asi ani sidang khallaga chapire taragadi leader khudima thawna phana songthorakani rajniti yauningba yausanu adubu laibiriba mayam punamakna aigi imale baki aigi ijati gi aigi phuruki khalaga mang chongthorakpa matamda karigi political party karigi adu moina hairapa oisanu afaba hairagadi akoi ingani manipur kaina hairagadi akoi mawalodi haibiramgani haibase akoi khanggadabani akoi maitai ireicha sing manipur bu nungsiba atopa community gi furup laibiriba ireicha sing pula punjalaga sok tamthireba mioi singsigi mayokta koi pulap punjanaga changjanminasi duna mayam pulap punjansi amatta oina waktominasi aduga makhoi chinkuki narco terrorist amsu illegal immigrants singsina makhoi manipur thugaina basila iba mayam sigi mayokta pulap changjanminabasi aduga dada akoi imalai bakse mina hagatabo yengbanga moi nahan akhoi as a maitai social activist oina akhoi manipur bu nungsiba maitai supporters miyam ga chatlaga anirak subo oina defense minister unajaruba matamda mahakna aikoigi ayaba se pikre haiba oibanina aikoigi mahaksu tasengna central government su state government da atopa country oiraga aikoigi changaga forcefully changapa yaba natte aduna lairiba aikoigi state government su adagi laibiriba narcotics department su aikoigi laibiriba mayamsna collective decision lauraga thuna makoigi poppy lokpa loidringaida haibadi lairiba makoina poppy business se tauraga sathina maitai da manipur da thugaina ba india mangana ba tawe mipum khudim na khangabani aduna central government na rasta singh na sumaina ayaba pire hairabani na thuna thabak se pakhat piraga haitare koigi manipur government su hana war on drugs mayam popi yanthat pagi process ama lairibani adu proper channel maintain tawbiraga yam thuna chanchan biu thengthadri ngai ta haibatare aduga tasengna hayeng coordination committee against the action of the Chinkuki narco terrorists and the illegal immigrants na sinba singjamai hawgron ga sinba mifam asida ayak saruk yajagani tuna mayam akoi laibiri bi reicha punama akoi gi manipur nungsiba community punama kunjan mineri hara kanda Chinkuki narco terrorists illegal immigrants sing makoi se tanthokpada saruk yaminasi